Litanda takol amadi Kuki ani ki marakta erang kansilakpadagi erang laksanaba Houjik ngahaki mamangdagi curfew thamkhre. Modi na lusingbu BJP lengakna devices tactics lepkadabani haina Kuki Human Rights Council KSRC na phongdorakre. Kuki Human Rights Council na Modi na lusingbu BJP lengaki sinister agency bu condemn torakle KSRC na haiba matungina lenga asina Kuki community ki self determination ki damak tawriba khongjang bu thingnanaba amadi mai paktanaba thabak lokhalakle haidi KSRC na thorakpa statement amada Modi lenga ki devices tactics asibu khodak lab naba amadi Kuki community ki damak separate administration amagi demand torakle council asina lenga asina makoi ki mihusing bu namthak tawduna sijinari haina marasu sirakle Modi lenga na Kuki community ki mayak to tawriba devices agenda asida human rights violence ni makhogi mihusingbu sijinaduna aikhogi self determination ki rights asibu manghalle haina statement aduna hairi makhata na Manipur government da Kuki MLSing yahon basidi community asigi manungda khatna naba sangwat naba amadi khongjang asibu sontha naba honabani center na kieno amadi UPF ki leadership bu suspension of operation su agreement ki makhada sahi 15 dagi hena namthadunu thamlaklei aduga Kuki gi issue singi political solution ama puraknabadi karisu miyang sangde langa asina maibu sanare Kuki community na masda tumina leiroi haina council asina phongdoraklei grade pay yauna driver singi phangpham thokpa sing sabsana phanghalu haina association na phongdokhrei grade pay yauna driver singi phangpham thokpa sing sabsana phanghalu haina all Manipur government drivers and technician association na phongdoraklei ngasi Manipur press club ta pangthokiba pawmi singa unaba amada association asigi advisor Kongbrai lakpam ibom sana hai India amadi awang poki oina leiriba government ki driver sing na phangliba grade pay ki sangdagi Manipur na khwaidagi nemba oidi grade pay hengatpagi wafam yauna thengnariba khudong sadaba kayagi matangda sahi kayagi mamangdagi hauna Manipur ki governor ki driver sing na lenga kiyauna marilenaba singda kiyarak taksenduna lakhrabane Manipur ki government ki driver sing ki oina di grade pay asi Houjik su lupa lising amaga samapan rom tamak oiduna leiri haiki mana makha taraduna hai kumja 2016 dagi hauduna yumlo naripa awano poki Mizoram Arunachal Pradesh amadi Sikkim yauna atopa singe oina di grade pay ki senfam asi lupa lising aniga samri de hengat pasu laikhrabane lenga ki driver sing na thengnariba khudong sadaba kya sugi matangda governor na mari lena secretary singda miyeng sangduna thabak paikhat naba khangat khiba laikhrabane aduba Houjik phaw grade pay hengat pagi wafam yauna driver sing gi leiriba aura passing authority na thabak paikhatana thamba simak laibak thibane baramuduna Manipur gi nauna semrak level lenga asina driver sing na thengnariba khudong sadaba kya simi yeng sangduna grade pay hengat pa yauna paikhat pham thokpa thabak thoram sing paikhat piu lenga ki driver sing da phangpham thokpa sing adu sabsana phanghalu hain su mahanga phongdokhe ing tappa hanjilakna bahona bada congress na lengakta angama mateng pigani haina lokena phongdokhrei Manipur da mapung phana ing tappa hanjilakna bahona bada party ki khenaba thamdana congress na lengakta angama mateng pangani haina Sagolban Kendra ke hana ke MLA Dr. Khwairakpam lokena phongdokhrei Sagolban block congress committee da siduna ngasi ex-MLA KS Loken ki takhelambam le kaida leba mayam da pangthokiba nomogi oiba political conference ta mathaki wafam ase phongdokla duna mahana hai anauba lenga asugi cabinet chauthorokpada Manipur ase amatoina punna uba ngamba MLA singda minister piba mathok tai pawmi suna hangba wahangi pakhum da ex-MLA KS Loken hai Manipur da sahi amaron president ru leirudba matung sim minister Y Khamsana lusing balenga amalakhiba sinungai ba phawi sim minister Y Khamsana suksoi soidana state asigi yai fanabagi damak singnaba amaga loinana achawa thodang loduna honarakane habagi thajabasu mahana thamkhe mana makha taraduna miyamna Houjik pamlibase IDP sing masa masagi hanagi maphamda akiba leitana hanjinduna leiba state asida community gi marakta ayra panba leitana sangthok sangsin tawnaduna hanagi mahusagi punsida hanjinba dune anauba lenga asina sumangda taribe issue sing asida hendo miyeng sanglakane amadi swata horaba sauka thorang sing su menkhalakane habagi thajabasu mahana phongdokhe Minorities Affairs Minister asi Meeoi Pangal MLA amana paifam thoktabara haina MSA na phongdorakhrei
Minorities Affairs Minister asi minority oiriba Manipur Meitei Pangal ge MLA singna paifam thoktabra haina Minorities Students Association MSA Manipur na lengak loi singda hanglaklei MSA gi president thadrop serol amana hai Manipur da NDA gi anoba lengak sembada Manipur Meitei Pangal NDA gi MLA ahum gi manungda minister ama phawba happy da haibsi Meitei Pangal singna apunba Manipur sagana ba hona bagira natraga tongan ba wakal khanda bagira matam kuina president rule thamnoraba da Manipur da handak nauna NDA lengaki lusing busingna Manipur da restore and peace hanjalaknaba Purup suna pham yen thokpiduna lengak semba da minority Manipur Meitei Pangal singbu minister amata pidana thamlamba haibasi haksin lawi apunba Manipur ama oina bangasi phawbada minority Meitei Pangal na thaudang kya lauduna laklei awaba kya saruk yaminaduna lapinaraga handak nauna lengak semba da kari marom kidamak mitop amagum Manipuri Meitei Pangal singbu minister phampi dabano iramda masagidamak khanjaba apunba Manipur ama oina bahonariba Meitei Pangal singbu NDA government asina minorities namthana basatharakpani haina lawdaba ngamde asigumba one nation one relation ge wakhalona se athubada thadokpiduna Manipuri Meitei Pangal ge leiriba NDA MLA ahum asigi MLA amada minister phampi gadabani minorities Affairs Minister asi minority oiriba Manipur Meitei Pangal ge MLA singna paifam thoktabra Houjik Minister oiriba Y Kemchan amadi NDA ge lusingba singnasu thabakta onthokpiyo haina suzero asina makhatari Russia ki University Hostel da Indian Mari thangna thinbadagi sokle hairi Russia ki Baskor Dostan Republic da leba University amagi hostel da thokpa thang thinabagi thaudokta India masa mari yauna atopa kya marum aso apanangle haina Indian Embassy na phongdokre social media platform X da thagalakpa warol amada embassy na hai labak thiba thaudo amada India masa mari yauna Meeoi kya marum aso apanang hanbagi pau phanglei soklaba mahiro singda mathau taba mateng pangna ba thaurang lokhat pa haure embassy na mari lenaba authority singa pau phawna duna soklaba India masa sing adugi mateng pangna ba honari report amana hai sahi noriba Meeoi amana Baskir State Medical University gi dormitory da sanglaklaga maphamadu da lairamba mahiro singda thangna thinkhibane Meeoi adubu phana ba honaruba police officer anisu asopa nangki haujuk phawbugi oina asopa nanglaba Meeoi singi maming mathana singba authority singna official oina phongdorokpa leitri hari Manipur ge IDP singna anauba lenga asida thajaba thamlaklei Manipur ki tongan ba relief camp singda laidiba internally displaced person IDP singda si minister Yumnam Khemchana IDP singi matangda phongdokkiba wafam adubu taramna okladuna makhoigi damak yaifana ba thabak torakani haina thajaba thamlei Manipur ki si minister Yumnam Khemchana wasak laudringai noma watlingai da haikiba singi mafam oyu natraga taungi mafam oyu violence crisis asina maram oiduna yongphei leikhidraba Meeoi singi yaifana ba tawbasina lengaki ahanba khongthang oigani haikibani anauba lenga asigi lambida tingkhang tumbau yudaba oisenu haina yaifa paujal pibaga loinana IDP singi body singi joint statement amana hai kumja 2023 gi May 3 digi horakiba ethnic violence asina maram oiduna thokiba humanitarian crisis asibu athubada matik chaba stop lauduna address taunaba lengak ta taksin khrei makoida hai sahi ahumlom asida awaba khudong thiba kaya mayak naduna lakle adubu houjikti justice stability amasung inclusive governance ngamnaba lenga asida asoba thajaba thamle haina Churchanpur Meitei United Committee Meitei Council More Meitei Union Kangpokpi amasung Ikau Dolai Thabi Torbungdagi lanchen rakhiba victim committee ge sarol asina hairi